Laibak thiba thoudok amada leikhidraba Upokpidagi Oinam Keneji Thawai Yaodraba Hakchang ngasi postmortem touraba matung Aroiba Mathou Mangam Pangthoknaba Imung Manungna rims ki meerel shangdagi mahakki poknapham lamdam da Puthakhre. JAC against the brutal killing of Oinam Keneji Upokpi amade Imung Manungna ngarang Chief Minister ga unadana wari saraba matung yanaba purakpadagi ngasi Keneji ki Thawai Yaodraba Hakchang adu Imung Manungna laukibane. Oinam Keneji ki Thawai Yaodraba Hakchang lauba lakpaduda misi asigi matangda semkiba JAC ki convener ki hais iravat na hai Laibak thiba thoudok amada leikhidraba Keneji ki matangda ngarang Chief Minister ga unadana wari sakre unabaduda tongan demand sing yauba memorandum ma pishinki maduda JAC ki maikai thamkiba demand sing maru oina leikhidraba gi imungda ex gratia piba leikhidraba gi imung manung gi miyo yamada chanaba thabak ama piba amadi DM college ki campus ta leikhidraba gi midam ama thamba haiba demand sing lengak na thabak oina pangthoklagadi haiba gi thajabu pirakhe Chief Minister na pirakhiba thajaba aduna maram oiraga leikhidraba gi hakchang lauduna Aroiba Mathou Mangam Pangthoknaba thorang tawbani haina makna makha takhi अखोना ngasi hekta अखोने JAC na natraga imung manungna yasenaba se khogi mayam mamang desu phongdok chari aduga masidagi akhoi bo lana lamjing khiba yaba lambi amada akhoi puthoi si akhoi theneriba lana sisuni aduga akhoi hajikti matam se parikha gi matam oibani na chhatra naharon singda adagi ngasi makta desu sande ne bi sida JEE gi parikha tari bani na asigumba chhatra da adagi chadiba khogi Manipur gi oiriba irang asida khoina ahen be irang ama muk sagat pagi mahota lairiba ogarusin asida khoi sarkar da thajaba su khara thambiraga hairiba thorum sing asi pangthok jabani aduga loinana khogi maikai kya dagi khoi da support of biboy na agitation amadi yaning da bi khongjeng changchen badi khoi support of jari khoi athing basu JAC maikai dagi amadi imung gi maikai dagi su athing balai jade tabutadi प्रजाद ये तब मोंगदा अमदी कार्य दब मोंगदा तमिन से हाइबिसमा JAC की माके दगी थमजरी